Manipurda oirakliba political crisis asida sarkar asi amuk hanna hanjilakpa natraga hanjilaktaba hauzik fawgi oina tamba ngamde haina former minister L Susindrona phongdokre wafam asing asi naga singi oiba khwaidagi chawwa kumhai luingaini yawba lakhiba thoram amada pawmi singna hangba wahang amada former minister L Susindrona haikibada MLA khudingmak chief minister oiba yabagi loina qualify oiraba ngaktani adubu Makoi masal gi marakta sacrifice taunadragadi leba ngakpa yaroi Manipurda president rule thamlakliba asi chief minister phammunabagi ni haina miyamna ngangnariba asi langani Hanagi chief minister N Biren Singh na resign tokhiba asi tauningdana tawba oiramloi Manipurda thokliba issue asi mana maram oiraga thokpani hairagadi mahak resign tawraga santi hanjilakani hairagadi resign tawge haina tawba oirambasu yai haina mahakna phongdokhe Sarkar hanjalaktabagi haibagi kaisodumba haibu ngamdri maramdi kainoda madu akoigi leader nasu masi akoi masini hena farani haiba step to lawrpanina madugidi aigina thoina comment tawbagi kanosi leiroi do tasenama aina sai mamangda su panjagido sacrifice haiba poche aina sai mamangda su panjai MLA khudimul oinu chief minister oiba yabai qualified oiramneba adu su chief minister ki post ama khataneba adu mayam du ida sum chatlaga di langani aduna sacrifice to ngamba sacrifice akoi su mamang tam da stowe akoi su dum sacrifice to ngame sacrifice to boda khale ada masi ki post is chief minister mun oine ko paine na chatpa ma hek to je masi ki post idi yam da sena nuai ni ada masi ai ko ning de madu ai na sum khan bada madu na taba topa root cause am le ngada mal chief minister phamuna bagi sarkar gai bine gaina bagi kan thoidana resign to ridu maram le ngone tawning na to woro moy ada mayam na to resign to ridu madu chief minister muna mayam duna du dana hai bagi ne na kale ai da du gine khande masi manipur thoi be issue se aina maram moraga thopuni haiga di fore ai to topi ge hai bu su be su ya na tagana masi aina adu tawragadi irang sina nemtharani na khallagadi ai tawbo oirbe yai na khadmaina khalle ada aina ai assumption ni ko admaina khalle aduna madugi chief minister munabagi sarkar kaibni gaina resign tawni gai haibagi pot ama thoise is very unfortunate adubu hojik laiba film series da haiba tare akoi mamangda haibi chahi ani maya haiba tare sigi matam sida akoi stage de le honorable MLA mayamna wa virakba adegi honorary liba koi gi samjanana ba jinga masung tum khanari ba nuaina driba ni samjanana ba honor ba to kyam wai kitang hek pharapaga amana tra ama heta taklauna issue ma heta amana tra ama heta taklauna issue ma tori se mayamna chen urum babingna su urum kitang peace lai haidi moi ga kana no paw phoro ne di khangdaba koina bhamen tawwa ada haiba sungam daba mi kharne swai de heta nongoi to ta ka phala ga bom khre ta thada laga heta irang heta lehen sumba je thangkang ka yara thokre aduna maram or kan si khangde ma si mi kharna di pre plan taw ne na khoi di lowe maram de da akoi honorable chief minister na former chief minister na pamam ba se peace ne ba ado aina maram or kan aina to kan da peace oini hairagadi ai tokopige na tokopu male bai aduna ai mana peace to na ba jiribam do bu osno hagsit wai sa da na se de irang thoi sumo thangang ka rak leire na do ji peace la kan da khara tang peace la kan da chato chasin gi akoi changthok chasin to wi ya dri ba se masung ma ji yarak na bagi aina to ga din madu yaraga praja sing punna ma toina lehoba na fe adubu whereas mana resignation to matam da aini am appreciate to ba akoi ni am nungai ju de some points kha yauraga akoi pibiri do masi gai di to do yaro hai ba poto madudi ai yam nan thagale na I honorable former chief minister boy yam thagale na hai ni ya da ko bagi di gedor hello madam